ipuroi ba leigidre ima leigidre ipa leigidre isanu pi leisabi phare second semester tame lengdau leine latna yum ama oibagi phajana leirba mafam sida chat khro na hair upai leitraba akoi mayam se chatlaga kadai da leyo haibano Leibak ki thabak tawgadaba lengakna leikhom thokpa leibak sigi thabak oina tawbagi mami tare leikhom thokpa leibak tuda leiriba miyam dudi sekla paibi uchekum urakli masini anoba mi chaba democracy asigi saktam sahi kuntrani pu mamangdagi matam sangna lamphel Khunou da khunda jarliba khunja singda yam luba mental hospital saragani haina lengakna haukiba October amada eviction order thokre hena nungsiribana khunja singna khundu thadokibada compensation amata leite Amarom-dana thamoi kairaba khunjasing sirabasu mafamduda sigani makhoi chatpa ngamloi hairi masigi ground report amatang leibam leitraba akhoi se tan thoga karai da satlo haibano akoina mapam ama piraga chok akoi de chungcha chalaroi mapam achida dum nak chiran ipuroi ba leigidre ima leigidre ipa leigidre isanu pi leisabi phare second semester tame lengdau leine latna yum ama oibagi phajana leirba mapam sida chat khro na hair upai leitraba akoi mayam se chatlaga kadai da leyo haibano makoina lam anoba pigani haida su pamde mapam sidagi chung tha do Olay macam mana yang miam apa ni? Mapa macam dah nungdang dah power dah polis miam cang dah na ngiat ciet le selalu ina. Aku ina moyo maga cat kadrai ba, kadrai dah lagi doi no ba. Asyik orang lewat kiwar ba macam sida. Tahu ni besar kana tahu ni besar yam yaning de. Tabak subam nombam kangdre, mipai nare, ware wakanse. Asi kaktamak hairge sidagi minung sipi biho hai basina ne, kulo nai basina loi. Ai si mafam sina lai si am thina kuire hojik chatlo hai dana tanbiri se ai sukja chatlo ai mafam sida sigani mafam sida isa puktana isa chingdo sahi kuntra chudore huji akoi kai de chatuino chatlo ai sukja chatlo ai di mafam sida oidana sirani aduna amasi mathangda somba nungai taba wakhan nungai taba thabak se tawbirakanu migi thamoi sokpase soidana sokaliba midudane moisu akoi de soibase moisu sokani isa ching khun ngak pasakhibido halakanda lamsi takhaira mena khalasi moi kadai da changduino ba kanana dai lobi noiduna ba isa ching do halakanda side somba thabak se amwa tawbirakanu akoi se amwana laijari khun pi haibegi wani moriadagi selakba mi singdo tanthorakpado ai phi tu banupini phi turagane moi mateng bang satkhib ai ada akam bata mi singduna ne ai biam nuksi ai na sa ngamba ai kai da leiba mi natte ai na moi gidam ta pang bidi pang bangam ba mateng do mayam na su ubiyu ai taseng na ai imalai ba ki Manipur gidam ta ai katho ba mi ni sibida ki gadaba mi natte segi mafan sidane sangakpa mi matane lem na song tharoi ai na ne ai su ai gi ngamba taw kani si soi mafan sida sigani kari mata isa isu ipuroi ba lairiba agi family mayam se laikai mayam se amata lingdana mafam sida siminna ba haiba se aigi akoi gi wasak ne laikai sigi aduna masidane makha ta birakanu mayam na nungsibiu akoi se yamna ne kanu tawraga laijaribani huji wakhan wana sarangna raga kari mata suba sangdre chaba sangdre isa sing khunga ba sakhibado sigi pause taraga thina nungai roina ne akhoina amata isa singda pau pide moi taraga lai mama khoi kai leidon haya khoi kari khumdoino akhoi kari khumdoino isa nupi na angang tuition tawba angang sin miss noi kai sadon habadane akhoi khumbangam de pi orora taraga ni khang yam tin so sidagi hena sokpa thamoi se amwana leiram ne ba ai punsi da thajade laksu la ro sina khwai de sokpa thamoi de oire ai gi suma pham sida leibase am kuire adu akhoi Lamphel Khunou sida khoi maira pai Lamphel Khunou kombire le kai hana khoi le kai ma semaga maira pai bi lingkha chabani lan manung sida khoi je maira pai bi mo oina
ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯊꯧꯁꯦ ꯆꯞ ꯆꯥꯅ ꯇꯧꯖꯔꯛꯑꯦ ꯀꯅꯥꯒꯤ ꯀꯩꯅꯣꯔꯣꯝꯗ ꯈꯨꯔꯈꯨꯜꯂꯣꯝꯗ ꯆꯠꯇꯅ ꯀꯧꯇ꯭ꯔꯨꯛ ꯆꯠꯇꯅ ꯂꯥꯟ ꯌꯥꯎꯖꯔꯛꯏ ꯀꯪꯕꯥꯏ ꯇꯣꯔꯕꯨꯡ ꯀꯪꯕꯥꯏ ꯀꯧꯇꯥ ꯆꯠꯂꯛꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯥꯟ ꯏꯃꯥ ꯂꯩꯕꯥꯛꯁꯤꯅ ꯍꯦꯟꯅ ꯂꯨꯏꯀꯣ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯈ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯔꯥ ꯑꯃ ꯁꯦꯝꯖꯔꯒ ꯑꯩꯈꯣꯏꯁꯦ ꯆꯠꯂꯤ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯪꯗꯒꯩ ꯑꯩꯈꯣꯏ ꯃꯩꯔꯥ ꯁꯪꯗ ꯂꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯖꯔꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯐꯦꯟ ꯈꯨꯅꯧꯒꯤ ꯑꯦꯔꯤꯌꯥ ꯈꯔꯁꯦ ꯍꯟꯗꯛ ꯑꯦꯕꯤꯛꯁꯟ ꯇꯧꯅꯤꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩꯔꯤꯕ ꯌꯨꯝ ꯈꯔꯁꯤ ꯑꯦꯕꯤꯛꯁꯟ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯀꯗꯥꯏꯗ ꯂꯩꯒꯗꯧꯕꯅꯣ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯉꯥꯡ ꯅꯨꯕꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯂꯥꯟ ꯉꯥꯛꯄ ꯆꯠꯄꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯨꯕꯗ ꯊꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯁꯔꯀꯥꯔꯁꯤꯅ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕు ꯅꯨꯡꯁꯤꯕꯤꯌꯨ ꯃꯩꯇꯩ ꯃꯆꯥꯅꯦꯅ ꯈꯜꯂꯒ ꯇꯣꯔꯕꯨꯡ ꯀꯪꯕꯥꯏꯔꯣꯝꯗꯒꯤ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯀꯨꯀꯤꯅ ꯇꯥꯟꯊꯣꯔꯛꯑꯦ ꯂꯤꯂꯤꯞ ꯀꯦꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏ ꯆꯠꯂꯤ ꯄꯩꯁా खाꯏꯅꯗꯅ ꯆꯦꯡ खाꯏꯅꯗꯅ ꯑꯉꯝꯕ ꯈꯔ ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯅ ꯆꯥꯎꯗꯕꯅꯤꯅ ꯌꯥꯝꯅ ꯄꯥꯡꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯈꯔ ꯑꯉꯝꯕ ꯃꯈꯩꯗꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯑꯦꯕꯤꯛꯁꯟ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯇꯧꯕꯤꯒꯅꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯆꯥ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤ ꯅꯨꯡꯁꯤꯕꯤꯔꯒ ꯃꯁꯤ ꯏꯕꯦꯛꯁꯟꯒꯤ ꯀꯩꯅꯣꯁꯦ ꯍꯟꯇꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯤꯅ ꯈꯨꯟ ꯇꯥꯔꯛꯏꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯄꯤꯛꯄ ꯈꯨꯟꯅꯤ ꯑꯩꯈꯣꯏꯅ ꯇꯥꯔꯛꯏꯁꯦ ꯌꯥꯝ ꯄꯤꯛꯄ ꯂꯩꯀꯥꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯆꯠꯆꯕꯁꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯩꯈꯣꯏ ꯑꯔꯩ ꯑꯔꯩꯕ ꯆꯦꯡ ꯀꯦꯖꯤ ꯑꯃꯃꯝꯐꯥꯎ ꯈꯥꯏꯅꯩꯌꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯦ ꯃꯤꯅꯨꯡꯁꯤ ꯎꯠꯂꯒ ꯆꯠꯆꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯀꯣ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏꯗ ꯃꯩꯇꯩ ꯑꯩꯈꯣꯏ ꯆꯠꯂꯣꯅ ꯇꯥꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯅꯥꯗꯅꯣꯕ ꯑꯩꯈꯣꯏꯅ ꯆꯪꯖꯒꯗꯕꯁꯦ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯁꯨ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯤꯕ ꯍꯧꯖꯤꯛ ꯈꯨꯟ ꯉꯥꯛꯄꯁꯦ ꯇꯧꯊꯣꯛ ꯑꯩꯈꯣꯏꯁꯦ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦꯅ ꯍꯧꯖꯤꯛ ꯌꯨꯡꯗꯅ ꯂꯩꯔꯦꯕ ꯍꯧꯖꯤꯛ ꯏꯆꯥ ꯏꯁꯨ ꯑꯝꯇ ꯃꯦꯟ ꯇꯥꯗꯦ ꯍꯧꯖꯤꯛ ꯆꯥꯔꯤ ꯈꯪꯗꯦ ꯊꯛꯂꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯦꯟ ꯑꯝꯇ ꯇꯥꯗꯒꯩ ꯂꯩꯔꯤꯅꯦ ꯍꯥꯏꯕꯅꯤꯗ ꯁꯤꯒꯤ ꯇꯥꯂꯛꯁꯦ ꯇꯧꯕꯤꯒꯅꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯧꯕꯤꯒꯅꯨ ꯁꯤꯃ ꯈꯛꯇꯪꯗꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯁꯔꯀꯥꯔꯅ ꯌꯦꯡꯕꯤꯌꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯌꯨ ꯃꯤꯅꯨꯡꯁꯤ ꯇꯧꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯈꯛꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯑꯕꯁꯤꯗ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯇꯧꯕꯁꯤꯗ ꯏꯁꯥꯁꯦ ꯏꯆꯥ ꯏꯁꯨꯒꯤ ꯈꯟꯕꯗ ꯑꯃ ꯇꯧꯕꯗ ꯏꯁꯥꯁꯦ ꯑꯩ ꯍꯥꯏꯐꯝꯕꯨ ꯈꯪꯗꯦ ꯏꯁꯥꯁꯨ ꯂꯩꯅꯥ ꯄꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯅꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯕꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯀꯨꯀꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯂꯥꯟꯗꯥꯕꯁꯤꯡꯁꯤꯗꯗꯤ ꯃꯩꯇꯩ ꯒꯣꯔꯃꯦꯟꯁꯤꯡꯁꯤꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 10-30 ꯂꯩꯔꯛꯑꯕ ꯑꯩꯈꯣꯏꯁꯤꯕꯨ ꯃꯩꯇꯩꯒꯤ ꯂꯩꯀꯥꯏꯁꯤꯕꯨ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯛꯄꯁꯦ ꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯀꯨꯀꯤꯅ ꯇꯥꯡꯒ ꯍꯥꯏꯔꯛꯄꯐꯥꯎ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏꯅ ꯃꯤꯠ ꯄꯤ ꯇꯥꯗꯅ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟ ꯃꯇꯥꯡ ꯈꯛꯇꯪ ꯇꯥꯖꯕꯁꯦ ꯁꯤ ꯁꯔꯀꯥꯔꯅ ꯀꯩꯅꯣ ꯊꯨꯒꯥꯏꯕꯤꯅꯦꯅ ꯇꯧꯔꯛꯄꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯂꯦꯡꯉꯔꯣꯏ ꯁꯤꯔꯁꯨ ꯁꯤꯗ ꯁꯤꯒꯅꯤ ꯏꯆꯥꯁꯤꯡꯁꯨ ꯑꯃꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡꯗꯒꯤꯕꯨ ꯍꯥꯏꯅꯗꯅ ꯂꯩꯔꯕꯅꯤ ꯁꯤꯔꯁꯨ ꯊꯣꯡꯒꯥꯟ ꯊꯤꯜꯂꯛꯑꯒ ꯃꯌꯥꯝ ꯂꯣꯏ ꯏꯁꯥ ꯃꯩ ꯊꯥꯔꯒꯕꯨ ꯁꯤꯔꯁꯦꯅ ꯌꯨꯝ ꯉꯥꯛꯇ ꯂꯩꯖꯍꯧꯔꯁꯅꯨ ꯃꯣꯏ ꯑꯄꯥꯝꯕꯗꯨ ꯇꯧꯖꯍꯧꯔꯁꯅꯨ ꯑꯩꯈꯣꯏ ꯈꯜꯂꯕꯅꯤ ꯑꯗꯨꯐꯥꯎ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯂꯝꯁꯤꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯏꯃꯥ ꯏꯆꯥꯁꯤꯡꯁꯤꯗꯒꯤ ꯍꯦꯟꯅ ꯃꯣꯏꯅ ꯂꯝꯁꯤꯒꯤ ꯚꯦꯂꯨꯁꯤꯅ ꯃꯣꯏꯅ ꯍꯦꯟꯅ ꯂꯧꯈꯠꯂꯛꯄꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ ꯂꯝꯁꯤꯅ ꯃꯣꯏꯅ ꯄꯥꯝꯃꯒ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯤ ꯃꯩꯇꯩꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯁꯔꯀꯥꯔꯁꯤꯡꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ꯭ꯔꯥꯕ ꯑꯩꯒꯤ ꯏꯁꯥ ꯆꯍꯤ 64 ꯁꯨꯔꯦ ꯑꯩ ꯏꯁꯥꯁꯨ ꯍꯦꯟꯗꯤꯀꯦꯞꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩ ꯆꯠꯐꯝ ꯂꯩꯇꯦ ꯏꯆꯥ ꯏꯁꯨꯒꯤ ꯂꯣꯏꯅꯃꯛ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯨꯔꯤ ꯅꯥꯈꯣꯟ ꯇꯥꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯏꯁꯨꯅ ꯆꯠꯂꯝꯃꯔꯣꯏꯗꯤ ꯈꯨꯟꯁꯤꯗ ꯈꯨꯔꯥ ꯂꯩꯕꯤꯔꯛꯄꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ 1972 ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯈꯨꯟ ꯃꯆꯥ ꯑꯃ ꯇꯥꯔꯒ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯣꯔꯗꯔ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯐꯝꯁꯦ ꯃꯌꯥꯝ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯀꯟꯅ ꯇꯥꯖꯔꯤ ꯋꯥꯐꯝꯁꯦ ꯀꯣꯔꯠꯇ ꯀꯦꯁ ꯑꯃ ꯑꯣꯏꯅ ꯆꯠꯊꯔꯤꯕꯅꯤꯅ ꯃꯁꯤꯗ ꯀꯦꯁ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡꯁꯦ ꯏꯚꯤꯛꯁꯟꯃꯛꯇꯤ ꯇꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯈꯜꯂꯦ ꯑꯗꯣ ꯀꯔꯤ ꯊꯦꯡꯅꯕꯤꯔꯤꯒꯦ ꯀꯃꯥꯏꯅ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯁꯤꯗ ꯊꯦꯡꯅꯕ ꯍꯥꯏꯕꯨ ꯃꯣꯏ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯟꯈꯤ ꯋꯥ ꯑꯃ ꯍꯥꯏꯔꯝꯗꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯥꯏꯕ ꯃꯇꯝꯗꯨꯗ ꯃꯤ ꯈꯔ ꯇꯥꯛꯄꯗꯒꯤ ꯃꯣꯏ ꯍꯟꯖꯤꯟ ꯑꯅꯤꯔꯣꯝꯗ ꯂꯥꯛꯑꯝꯃꯤ ꯂꯥꯛꯑꯝꯃꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯈꯤꯗꯅ ꯑꯗꯨ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯐꯥꯎ ꯍꯧꯖꯤꯛꯐꯥꯎꯁꯤꯗ ꯑꯗꯣ ꯍꯟꯗꯛꯇꯅꯤ ꯏꯔꯥꯡ ꯑꯆꯧꯕ ꯊꯣꯛꯂꯛꯏꯁꯤꯅ ꯈꯨꯔꯥꯅ ꯃꯐꯝꯁꯤꯗ ꯂꯩꯈꯤꯕꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯩꯇꯕ yaughraba ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯄꯨꯕꯣꯛ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ 3 ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ
ꯑꯩꯒꯤ ꯂꯝꯐꯦꯟ ꯈꯨꯅꯧꯁꯤꯗ ꯂꯩꯔꯛꯄꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ 10 ꯍꯦꯜꯂꯦ 30 ꯁꯨꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯀꯦꯐꯦ ꯑꯃ ꯍꯥꯡꯖꯕꯅꯤ ꯀꯦꯐꯦ ꯁꯤꯗꯒꯤ ꯑꯩ ꯑꯥꯔꯟ ꯇꯧꯖꯔꯒ ꯑꯗꯨꯃꯥꯏꯅ ꯍꯤꯡꯕꯅꯤ ꯑꯗꯣ ꯁꯤꯗꯁꯨ ꯗꯤꯁꯇꯔꯕ ꯇꯧꯕ ꯀꯩꯗꯧꯕ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯁꯤꯒꯤ ꯋꯥꯁꯤꯅ ꯁꯥꯏꯠ ꯑꯃꯗ ꯊꯝꯃꯒ ꯍꯟꯗꯛ ꯏꯕꯤꯛꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯁꯤꯒꯤ ꯌꯦꯠꯂꯣꯝ ꯃꯥꯏꯔꯣꯝ ꯃꯈꯥꯔꯣꯝꯗ ꯑꯍꯥꯡꯕ ꯂꯝ ꯈꯥꯁꯂꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯇꯥ ꯇꯥꯗꯕ ꯂꯝ ꯑꯍꯥꯡꯕ ꯌꯥꯝ ꯂꯩꯌꯦꯕ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯒꯦ ꯁ꯭ꯇꯦꯠꯀꯤ ꯑꯩꯅ ꯇꯧꯔꯛꯄꯁꯤꯗ ꯁꯥꯅꯤꯡꯉꯥꯏ ꯖꯒꯥ ꯌꯥꯝ ꯁꯔꯀꯥꯔꯅ ꯊꯤꯕꯤꯕ ꯌꯥꯏꯑꯕ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯗꯅ ꯂꯩꯔꯛꯑꯕ ꯀꯥꯟꯁꯤꯗ ꯑꯁꯤ ꯅꯝꯗꯅ ꯑꯁꯤꯃꯛ ꯊꯨꯒꯥꯏꯔꯒ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯦ ꯁꯤꯅꯦꯕ ꯂꯩꯀꯥꯏꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯄꯦꯟꯅꯗ꯭ꯔꯤꯁꯤ ꯒꯣꯔꯃꯦꯟꯗꯤ ꯁꯛꯇꯤ ꯂꯩ ꯄꯋꯥꯔ ꯂꯩ ꯄꯩꯁꯥ ꯂꯩ ꯑꯃꯠꯇ ꯋꯥꯠꯄ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗ ꯑꯦꯅꯤ ꯖꯒꯥ ꯑꯦꯅꯤ ꯍꯣꯌꯥꯔ ꯃꯣꯏꯅ ꯑꯄꯥꯝꯕ ꯖꯒꯥ ꯑꯃ ꯊꯤꯔꯒ ꯑꯩ ꯁꯤꯗꯩꯁꯤꯗ ꯁꯥꯒꯦ ꯍꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯖꯥꯒꯤ ꯋꯦꯜ ꯋꯤꯁꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯦꯜꯐꯤꯌꯥꯔꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯥꯏꯠ ꯑꯃꯗ ꯆꯠꯂꯒ ꯁꯥꯕꯗꯣ ꯌꯥꯏꯌꯦꯅ ꯍꯥꯏꯖꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯔꯛꯄꯁꯤ ꯀꯨꯏꯔꯛꯂꯦ ꯍꯟꯖꯤꯟ ꯏꯁꯤꯡ ꯊꯨꯝꯕ ꯄꯥꯊꯤ ꯀꯣꯝꯊꯤ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯌꯥꯝ ꯋꯥꯅ ꯁꯦꯝꯒꯠꯆꯗꯅ ꯍꯧꯖꯤꯛ ꯈꯤꯇꯪ ꯗꯤꯕꯦꯂꯞ ꯇꯧꯔꯒ ꯂꯩꯔꯛꯄꯁꯤꯗ ꯃꯌꯥꯝꯅ ꯎꯕ ꯃꯇꯝꯁꯤꯗꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯃꯔꯣꯝꯗ ꯎꯏꯔꯒ ꯁꯤ ꯄꯥꯝꯃꯛꯄ ꯃꯤꯍꯧꯕꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦꯕ ꯁꯤꯗꯩꯁꯤꯗ इमरान खान SDO इविक्शन ऑर्डर तारईसे मासी सेप्टेम्बर 9 ट्रांसफर तौरबनेबा तौरगा कमाइना 1 अक्टोबर से अमुक लागा साइन तौरगा कइनोसे ऑर्डर से थोइनोइसे याम फिसी ओय कमाइ तौइने खोइसे क्लियर कट ओइबा ngamde मसी नियम लाना तौबने ने खोइदे लो अदुदी इनेन हाइबिरिबा SDO जे इमरान से SDO इमरान जे हौजिकी तांग 5 सेप्टेम्बर सिदा माजे ट्रांसफर थागरे हारे अदो मागी महुत्ता अतोप्पा SDO अमा लाक्तबगी रमाना मु हंजलगा कइनोगी अमुक ऑर्डर थोइजे करिगी दमक्तनो अनौबा SDO लाकिबै पाउ लैबिब्रा मागी मतुंगदा साउथ तेलंगाना देगी साउथ इंडियन नुपी IS ऑफिसर अमा लागा अदु फंग्रबनेबा फंग्रबा मतुंगसिदा कमाइना अमुक हन्ना तेलब मतम सिदा इमरान खान अमुक इविक्शन की नोटिस थोइनो सिनेबा खोइना चममनरिस याब्राबा इनेन हाइबिरिबा वाफम जितदी लैंगा की लेबर डिपार्टमेंट अदगी हौजिकी SDO की फमजी की मथक्ता याम चाव वहंग अमजु थोए चाव वहंग नि अदुगा लोइनाना अखोइदे इविक्शन नोटिस पिबा लाक्पसिदुसो अखोइदा युम चंगागा नत्रगा युम सेदगी कनानो अखंबा म कौथोगा नोइगी नोटिस इविक्शन की नोटिस ने सेने पिरमम थोकडाइन खले कनामते अखोइदा हाइरम दे खंगदे अदो पुलिस को करियो यावना मरी मयाम लाइसे करिनो इना अखोइना थोगा येंग मतमदा अखोइ थोंगान द थेचिन गे ना तौरमबदेगी अखोइ इरांग थोंनाखिदुनि इने होइना लैबिरिबा मफम अजे लैंगांगना हाइबा मतमदा अदगी ऑर्डर थोइसिदा हाइरिजे मफमजिदा अखोइगी मेंटल हॉस्पिटल अमा सागनी ना हाइए हानदगी मेंटल हॉस्पिटल अमा नकना लै तारगाजु हेना चावो मेंटल हॉस्पिटल अमा सागनी हाइबगी वाफम अमा थमैनिना मसिदी अमरोमदगी हाइ तारि मणिपुर गी दमकनेना लैंगांगना लोखलकपा स्टेप अमा ओइना अखोइना उजे इने होइदा मफमजिदगी हंदोखरा कांदा लौथोखरा कांदा हाइ तारे तानथोखरा कांदा अतोप मफम अमा पी तारगादी इने होइ चटपीगदरा कमाइना तौने चलोय मरम खितंग सुगाइना हाबियो मरम दी इसा अगी इसा मरी मंगानी को मरी मंगासी अनी अमदी क्वार्टर द पोए अहुम अमदी सहीसिदा आई पोपनी अदगी इशू लेरे इशू जु सहीसिदा लोइना मोगी खोइ लुंगांसिदा लोइनबक थम्मे तारे अदै लेहिदबसु यावरे इनेम पो लेहिद्रे इसा लेहिद्रे अदो पुनमक्से सहीसिदा लोइनबक फंक्शन तौबा ngaktane हौजी फाउगी ओइना लैंगांगना सी मफमजिदगी तानथोए हाइ तारगाजु अतोप मफम अमा पीगनी नत्रगा कंपेंसेशन पीनी हाइबगी वाफम लेरबा लाइते अखोइ कदाइ चत्तोइनो कदाइ चत्तोइनो चफमजु लैते अदगी दि चट्ले अना खल्लो अखोइ करी तौगदगे बहुजि अदोदि मफमजिदा दम अखोइगी लैभमजिदा सुम अखोइ सिबा ताबा अदो अखोइ चही 73-4 सुराबनी सांगब मतमजि सिदा लैराबनेबा अदा सहीदा बु चलु हरेदा अखोइ सहीदा सुम लोइसनजरगे मोइना थोकपा अदुम तौबिरो हाट केरा तुप केरा
ꯑꯗꯣ ꯂꯝꯐꯦꯜ ꯈꯨꯅꯧꯒꯤ ꯂꯩꯔꯤꯕ ꯈꯨꯟ ꯃꯆꯥꯁꯦ ꯁꯤ ꯆꯪꯉꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯔꯤꯝꯁꯀꯤ ꯒꯦꯠꯀꯤ ꯔꯣꯝꯗꯒꯤ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯤꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯊꯤꯡꯉꯀꯥꯟꯗ ꯀꯔꯤꯒꯤ ꯆꯠꯀꯗꯕꯅꯣ ꯃꯔꯤ ꯃꯇꯥ ꯅꯠꯇ꯭ꯔꯗꯤ ꯆꯪꯍꯟꯕ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯗꯁꯨ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯃꯛꯑꯦ ꯐꯣꯇꯣ ID ꯄꯤꯌꯨ ꯍꯥꯏꯕꯒꯨꯝꯕ ꯔꯦꯖꯤꯁꯇꯔꯗ ꯃꯤꯡ ꯆꯟꯁꯟꯖꯔꯝꯃꯒꯦ ꯍꯥꯏꯇꯥꯔꯁꯨ ꯔꯦꯖꯤꯁꯇꯔꯁꯨ ꯊꯝꯕꯤꯔꯝꯗꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯊꯤꯡꯕꯁꯦ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯕ ꯊꯣꯛꯅꯕ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯦ ꯁꯨꯡꯇꯧ ꯇꯧꯔꯝꯗꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯝꯃꯦꯕ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯣꯔꯠꯀꯠ ꯄꯥꯝꯃꯛꯑꯀꯥꯟꯗꯅ ꯔꯤꯝꯁꯀꯤ ꯒꯦꯠ ꯑꯆꯧꯕꯁꯤꯗ ꯍꯦꯛ ꯑꯩꯈꯣꯏꯅ ꯁꯝꯖꯜꯂꯛꯄꯩ ꯋꯥꯅꯦꯕ ꯑꯗꯨꯒ ꯅꯣꯔꯃꯦꯂꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯑꯗꯨꯝ ꯀꯅꯥꯅꯁꯨ ꯊꯤꯡꯗꯦ ꯍꯟꯗꯛ ꯈꯛꯇꯅꯦ ꯃꯣꯏꯅ ꯊꯤꯡꯖꯤꯜꯂꯛꯄꯁꯦ ꯍꯥꯟꯅꯗꯤ ꯐ꯭री ꯑꯣꯏꯅ ꯑꯗꯨꯝ ꯄꯕ꯭ꯂꯤꯛꯁꯨ ꯀꯔꯤꯁꯨ ꯑꯩꯈꯣꯏꯁꯨ ꯊꯣꯏꯗꯣꯛꯅ ꯁꯩꯁꯤꯗ ꯁꯦꯀꯨꯔꯤꯇꯤꯁꯨ ꯊꯝꯗꯦ ꯀꯔꯤꯐꯥꯎ ꯊꯝꯗꯦ ꯄꯨꯔꯥ ꯑꯣꯄꯟꯗ ꯂꯩꯔꯝꯃꯦ ꯔꯤꯝꯁꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯂꯧꯁꯟꯅꯤꯡꯕ ꯄꯥꯝꯃꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯕ꯭ꯂꯤꯛ ꯔꯣꯗꯁꯤꯁꯨ ꯃꯣꯏꯒꯤꯅꯦꯅ ꯍꯥꯏꯖꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯗ ꯑꯊꯤꯡꯕ ꯁꯨꯝ ꯄꯤꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅ ꯅꯨꯡꯗꯥꯡ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗꯐꯥꯎꯗ ꯅꯣꯏ ꯁꯤ ꯃꯐꯝꯁꯤꯗ ꯂꯥꯎ ꯈꯣꯡ ꯆꯠꯂꯒ ꯌꯥꯕ꯭ꯔꯥꯅ ꯐꯨꯕ ꯆꯩꯕꯒꯤ ꯄꯨꯂꯤꯁ ꯌꯧꯅꯗꯅ ꯑꯃ ꯇꯧꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯆꯠꯂꯨꯕ ꯃꯃꯥꯟꯅꯕꯁꯤꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯊꯤꯜꯂꯒ ꯌꯨꯝꯗ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯊꯣꯛꯈꯤꯕꯁꯦ ꯑꯊꯤꯡꯕ ꯂꯩꯔꯦ ꯏꯃꯥ ꯑꯩ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯊꯣꯛꯑꯒ ꯁꯦꯀꯨꯔꯤꯇꯤꯗ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯏꯆꯥ ꯅꯨꯄꯥ ꯊꯕꯛ ꯆꯠꯂꯨꯕꯅꯤ ꯃꯥꯏ ꯃꯃꯥꯟꯅꯕꯅ ꯊꯤꯜꯂꯛꯄꯅꯤ ꯃꯥ ꯆꯠꯍꯟꯈꯣ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯗꯅ ꯑꯩꯈꯣꯏꯁꯦ ꯈꯟꯅ ꯆꯩꯅꯕꯗꯨ ꯊꯣꯛꯑꯦ ꯑꯗꯨꯏ ꯃꯊꯛꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯑꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯌꯧꯏ ꯇꯁꯦꯡꯅ ꯑꯩ ꯁꯣꯔ ꯊꯤꯡꯕ ꯌꯥꯗꯅ ꯍꯧꯖꯤꯛꯐꯥꯎꯗ ꯏꯁꯥꯁꯦ ꯂꯩꯅꯥ ꯑꯣꯏꯔꯤ ꯃꯥꯅ ꯀꯥꯎꯈꯤꯕ ꯃꯐꯝꯗ ꯑꯩ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯆꯥꯁꯨ ꯃꯀꯣꯛ ꯀꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯝꯐꯦꯟꯒꯤ ꯊꯅꯥꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯂꯣꯛꯀꯞꯇ ꯊꯝꯖꯤꯟꯕꯤꯕ ꯑꯍꯤꯡ ꯑꯃ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏꯁꯦ ꯁꯤ ꯃꯐꯝꯁꯤꯗ ꯋꯥꯅ ꯂꯩꯔꯛꯏꯕꯅꯦꯕ ꯊꯧꯗꯣꯛ ꯊꯣꯛꯄꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯊꯧꯗꯣꯛꯁꯦ ꯊꯣꯛꯄꯁꯦ ꯀꯨꯏꯗꯦ 2023ꯗꯅꯤ 23ꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯅꯕꯦꯝꯕꯔ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯟꯅ ꯆꯩꯅꯔꯕ ꯃꯇꯝꯗ ꯑꯩꯅ ꯊꯣꯡ ꯑꯃ ꯁꯥꯖꯩ ꯑꯩꯒꯤꯁꯤꯗ ꯗ꯭ꯔꯦꯟ ꯑꯃ ꯂꯩꯌꯦꯕ ꯈꯔ ꯆꯥꯎꯕ ꯗ꯭ꯔꯦꯟ ꯑꯃ ꯑꯗꯩꯗ ꯑꯩꯅ ꯊꯣꯡ ꯑꯣꯏꯅ ꯁꯥꯔꯒ ꯑꯩ ꯂꯩꯖꯔꯛꯄꯁꯤꯐꯥꯎꯗ ꯀꯩꯅꯣꯒꯤ SDO ꯑꯗꯒꯤ ꯂꯝꯐꯦꯟꯒꯤ CDC ꯃꯣꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯂꯝꯕꯤ ꯊꯣꯡꯁꯦ JCBꯅ ꯂꯣꯏ ꯀꯣꯊꯣꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯐꯝ ꯆꯠꯂꯤꯉꯩꯗ ꯍꯥꯟꯅꯗꯒꯤ ꯏꯚꯤꯛꯁꯟꯒꯤ ꯋꯥꯐꯝꯁꯦ ꯑꯍꯥꯟꯕ ꯀꯔꯝ ꯀꯥꯟꯗ ꯇꯥꯒꯦ ꯏꯚꯤꯛꯁꯟꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯍꯟꯗꯛꯇꯅꯤ ꯇꯥꯔꯤꯁꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯏꯚꯤꯛꯁꯟꯒꯤ ꯆꯦꯃꯛꯇꯤ ꯂꯥꯛꯇꯦ ꯍꯥꯏꯅꯈꯤꯕꯁꯨ ꯇꯥꯗꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯄꯟꯕ ꯄꯤꯕꯗꯤ ꯀꯨꯏꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯗꯕꯨ ꯏꯃꯧ ꯐꯪꯉꯕꯅꯤ ꯏꯃꯧ ꯐꯪꯉꯕ ꯀꯥꯟꯗꯥꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁꯤ ꯃꯐꯝꯁꯦ ꯇꯥꯜꯂꯦ ꯆꯠꯂꯣ ꯍꯥꯏꯕ ꯊꯕꯛꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯇꯟꯖꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯤꯔꯁꯨ ꯁꯤꯗꯩꯗ ꯃꯐꯝꯁꯤꯗ ꯁꯤꯖꯒꯅꯤ ꯃꯌꯥꯝꯗ ꯑꯩꯅ RK ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ CSO ꯑꯗꯒꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯆꯦꯃꯛ ꯊꯥꯕ ꯉꯝꯗ꯭ꯔꯁꯨ ꯌꯥꯝ ꯋꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯊꯋꯥꯏ ꯆꯍꯨꯝꯃꯨꯛꯅꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯚꯤꯛꯁꯟ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯑꯩꯈꯣꯏ ꯏꯁꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯑꯝꯇꯪ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯩꯐꯝ ꯂꯩꯇꯦ ꯁꯤ ꯃꯐꯝꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯂꯩꯐꯝ ꯂꯩꯇꯕꯅꯤꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣই ꯇꯁꯦꯡꯅ ꯁꯤꯔꯁꯨ ꯆꯪꯉꯁꯨ ꯑꯩꯈꯣꯏ ꯈꯣꯡꯐꯝꯁꯤ ꯆꯦꯠꯅ ꯂꯦꯞꯄꯁꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤ 600ꯃꯨꯛꯁꯤꯒꯤ ꯊꯋꯥꯏꯁꯦ ꯁꯤꯗꯩꯗ ꯁꯤꯒꯤ ꯐꯤꯔꯦꯞꯁꯤꯗ ꯂꯦꯞꯄꯁꯦꯅ ꯂꯩꯅꯔꯦ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤ 600ꯃꯨꯛꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯦꯟꯁꯔꯒꯤ ꯄꯦꯁꯦꯟ ꯑꯉꯥꯡ ꯎꯅꯒꯗꯕ ꯗꯦꯂꯤꯚꯔꯤ ꯀꯦꯁ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯅꯥꯕ ꯍꯣꯔꯦꯟ ꯍꯌꯦꯡ ꯇꯝꯕ ꯉꯝꯗꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯇꯁꯦꯡꯅ ꯂꯥꯌꯦꯡꯕꯐꯥꯎ ꯉꯝꯖꯗꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯁꯦꯟ ꯈꯥꯏꯅꯗꯅ ꯄꯦꯁꯦꯟ ꯑꯣꯏꯔꯣ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯝꯐꯦꯟ ꯈꯨꯅꯧꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯃꯥꯁꯤꯡ ꯑꯗꯒꯤ ꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯗꯩꯗ ꯃꯇꯦꯡ ꯑꯃꯇꯪꯗꯤ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯑꯃꯇꯪꯗꯤ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯦ ꯑꯃꯇꯪ ꯇꯥꯅ ꯑꯃꯇꯪꯗꯤ ꯖꯒꯥꯁꯤꯗꯒꯤ ꯆꯠꯇꯅꯕ ꯑꯃꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯃꯩꯔꯥꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯍꯥꯏꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ